amada ꯆꯦꯟꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕꯟꯁꯦ ꯈꯤꯇꯪ ꯅꯛꯄꯅꯤꯅ ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯇꯥꯡꯖꯦꯡꯗꯒꯤ ꯑꯃꯗꯤ ꯅꯤꯡꯊꯧꯇꯥ ꯆꯟꯗꯣꯟꯄꯣꯛꯄꯤ ꯆꯤꯡꯌꯥꯄꯥꯠ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯩ ꯊꯥꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯇꯥꯡꯖꯦꯡꯗꯒꯤ ꯆꯦꯜꯂꯛꯄꯗꯤ ꯑꯌꯥꯝꯕꯅ ꯃꯩ ꯂꯣꯏꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯗ ꯆꯠꯇꯨꯅ ꯀꯩꯗꯧꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯪꯅꯕꯁꯤꯡꯅ ꯃꯩ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯒ ꯑꯔꯥꯞꯄꯗ ꯆꯦꯟꯕꯤꯒꯅꯨ ꯁꯤꯗ ꯁꯥꯐꯒꯗꯧ ꯁꯤꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯈꯤꯇꯪꯁꯤꯗ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯦ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯕꯗꯤ ꯉꯝꯖꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯁꯣꯔꯣꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯉꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯊꯥꯔꯒ ꯑꯄꯨꯟꯕꯗ ꯃꯤ 35ꯁꯤ ꯊꯝꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯕ ꯊꯨꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯁꯣꯝꯗ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯋꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏꯁꯤ ꯉꯝꯖꯕ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯤ ꯇꯧꯔꯀꯥꯟꯗ ꯆꯤꯡꯃꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯄ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯒꯗꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯑꯒ ꯆꯦꯜꯂꯒꯗꯤ ꯃꯈꯣꯏꯅ ꯎꯁꯤꯠꯀꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯁꯤꯔꯕꯁꯨ ꯍꯤꯡꯉꯕꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯟꯖꯔꯒ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥꯔꯦ ꯈꯪꯉꯀꯥꯟꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯗꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯁꯦꯡꯅ ꯉꯁꯤ ꯏꯁꯣꯔꯃꯛꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯊꯥꯕꯤꯔꯛꯄꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣই ꯍꯛꯆꯥꯡꯗꯒꯤ ꯆꯦꯜꯂꯤꯕ ꯏꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯟ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯠꯄꯗꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ